Mahak Christian High School Udupi dagi matriculation loira matungda Mahatma Gandhi Memorial College Udupi da tamme aduga masi Akhil Bharatiya Vidyarthi Parishad ABVP gi student wing gi associate toba mission amasuni Honorable Speaker sir, 1991 the National Executive Member BJP in search of the Northeastern state of India, Arunachal Pradesh, Manipur, Meghalaya, Mizoram, the Nagaland Masi North State Singshima Executive Member in the National Council the Makanki Nagaland Tainaba border area the Oiba Manipur gi apunbagi thabak phajana ningthina toramba adugma leader amane nai ma singthajaninge electronic less paper session jing sidagi hawgadabani adubu computers da fit toramba sidadi maminga assembly constituency khakta toramba aduna ai yam yaringi tiana mi lekhidaba laibak thina lekhidaba honorable member sing honorable governor aduga secretary sing sigi moigi detail haidare less paper harga moigi maminga aduga assembly constituency adu kakta yaubunina kaigumba daka leikanda yari khai tension jege adu kaigumba assembly segment duda first time ni or 4 times mayam gi bihut oina seba tormi kholami haibadudi madugi detail dudi sida computer sida fit tawba sida yaudramina daka leikanda ai paper da khara kan tawjegi na haina ai honorable speaker da thamjari Shri PB Acharya former governor of Manipur mahak yamna paksang sangba natrasu state sigi governor oina matekra aduta natana north east ki top pa yumthang nariba Nagaland gi Arunachal Pradesh ki ate tai matek oramagasu yamna successful oiba praja singa yamna understanding aduga coordination leiba adu mayam north east natana ate tai state sing aduga state sing sigasu yamna phajana understanding leinana ba adugumba governor amani aduna mana leikhidabasi koigi state sigida natana koigi maroina particularly north eastern state sigi soba mangjaba amni aduna leikhidaba Shri PB Acharyana leikhidaba sidaita aisu August house sida nungaitaba I punduksari Ngarang numidang Imphal West District Police ki Additional SP Operation Moirang Team Amitpu masakhang daba singna faruba amadi commando personnel kharabuna furambagi thaudok adugi matangda Manipur lenga nga thabak amata laukhalaktababu yaningdaba fongdoktuna chingya da khungakpagi thaudang loramba commando sing khun thadoktuna hanakhrei State Force sing hanakibadagi miyami paiba poknari hairi Imphal East, Imphal West, Thobal, Bisnupur amadi Kakting District sing da mathau tawriba commando sing khulai thadoktuna mathau tawba lepkibaga loinana mafaudam tumukhong moirang purel amadi nungbrang yaungna maikei adomda ahing nungthil leiduna khun sing aklamba Imphal East District amadi Thobal District ki commando sing mafam adu thadoktuna thoglakibani hairi hiramasigi matangda nungbrang tumkhong lairembi youth club ki secretary ningthauzam bobi mitina fongdorakpada mamang tehigi me ahum dagi kuki militant singna landarakli Basida Imphal East District ki nungbrang khunda State Force sing thambiduna miyam asibu ngak senbirambani adubu ikhang khangaudana ngasi State Force sing lauthoki basida miyamda mi paiba fawale haiki khun asi chingani ki marakta leiba khun amani ngasi gi State Force sing hanaki basida khunja singdi jenaba fawa yaure hairaduna Chingya da kun ngaktuna leiramba State Force sing lauthokiba asi maram jade makoina leiriba kun asigi mamang ching asida kuki militant sing leiri haibagi pau fangi maramaduna State Force sing lauthok piganu ngasimak amuk hanna State Force sing thabira u haina lengakta apil tarakli marapai bi amana fongdorakpada mafam asidagi State Force sing hankiba asi kunja sing su khangna haudrei nupi angang singna mi paibana mafam marang khangdena chenare yamna wana leiramba kunga ngasida State Force sing lakpadagi khara safarabani adubu ngasi ikhang khangaudana State Force singna hanakiba asi karigino haina hangladuna lengakna miyam asibu nungsibiyo karigumba athuko matamda State Force sing thabirakta batarabadi kunja sing kadaida chatlu haibano haina su hanglaki
मे अहुमदगी मैतै की इरांग लान मरम ओरकांदा कोई इम्फाल इस्ती मनुंग चन्ना लैबा नोंग्रम खुलदा स्टेट फोर्स थमदना यावगी मी पाइबा कोहंदना मतम खरा लेंगे चरगसिदा ngasi इखंग खंगौदना स्टेट फोर्स तथोपा सिदा नुनांग फावी अमदी लैरिबा खुलसिगी mong asi sing anigi marakta leiba khulama oibana maram warkanda ngasi miyam sing asisu mi paibana maram warkanda chena ba kya ama yaure maram aduna state force to thoki basi maram singa chade hojingmak state force thabiro haina government ngi maikai dapi appeal tawjari Imphal scheme manung chan leiba nongbang khul haiba jaga asi yamna red zone loina leiba mafam oibana hoji hoji khang khaudana state force sing asi chatkirame akoi lekai na ayamba khangauda huji mafam asi mi paina ba leiba ngamna dai nupi angang sing mafam rang khangdara ko chen chen na re hoji hoji mafam asi singani na kuki na khunda ba singani na question laga akoi hoji yamna mi paina han me ahum dagi mi paidana pakatana ki kaidor kadage haibagi ngahak laita kapna dana ama amuk kapi amuk lepi amuk ngahak laita sumani yamna wana lerambasida karigino ngasi khang khaudana se posingna thado maga sakhibaje hoji hoji yamna tuba pung ani ahum gi matamda सरकार ना कोई नुसीबीदुना ngakpi senbinabagi damak state forcing atu matamna thabiro haina nolokna haijari Imphal West District Police Commando Personnel Sing ngasi ayok Office Complex ta khulai thadokduna ngarang wangkhai tokpam laikai da thokiba thodok amaga mari leinana yaning da phongdokpagi khongjang changsin khre hairi ngasi khulai surrender tokpagi khongjang adu ngarang Imphal West District Police ki Additional SP M Amitpu masing yamlaba masakhang da khulai paiba singna mayumdagi faraga amadi mayumda thamba lanai gari singda nongmai maru round kaya kapsinduna akai atoi thokan kiwa thodok adugi mayokta yaning da phongdokibani hairi Commando Personnel Sing aduna hairi badi makhoida kanagum khulai paiba singna khut tharaklabadi makoisu khut hanba yahangadabani haibasini ngarangi thodok aduda Additional SPM Amit Sokpadagi Ras Medicity da pukhatuna layengkhe atopa miyoi ahum amasu ngarangi nongmai kapagi thodok aduda asok apan nangbadagi Jenims Hospital da pukhatuna layengkhe Political activist Maheshwar Thongnawjam na ngarang New Delhi da Union Home Secretary Ajay Kumar Bala unaduna Manipur dagi tokhaiba lengak ama taliba kuki militant group singa makhata na suspension of operation su sangtadana ba yamna kana taksin khrei ngasi New Delhi dagi Imphal da thunglakiba Maheshwar na Imphal airport ta thoglakpada paumi sing da haiki Mahangna Home Secretary unaduna suda lairiba kuki militant sing asina ground rule thugaiduna Manipur da land asi thogalakpani militant sing asi makoigi designated camp sing da laitrabani wafam asi state government amasung center su khanglabani haiki Home Secretary Ajay Kumar Bala Nazarure Singna Koigi Manipur Huzik Toiba Tatara Hazal Proba Iransi that's over roll ama Laurise suspension operation the lady bar Kuki Kulai by Kangu Sing Sisu so what roll Laurabani main role the Makoin Lauri misuse Torabani ground rule follow Tautrabani designated camp the late Rabani state government Sukangabani security advisor Masana so in the high Grabani Adu Taragadi Hausi Pauda misuse when Tauraka lady agreement suspension operation the lady bar Kuki Kulai by the agreement say Hausi Polo took the Karigino have said on the ina direct Hanzerame Sama Nazaraga Adu Matundamu Tahi Yakai Mamanda passed of Manipur Hill areas acquisition of the Civil Rights Act 1967 say passed of Gibataraga so Manipur Mapumpana and Karino Hamatamda shoe sign of the University Kuki Kulai by Kangu Mangane Adu Matatam Nipu Magi Matatali Kuki Kulai by Kangu Mam City Kuki in housing Sita Niku Sita Harakanda Mapandi Sulapa aggression Duga Yangana Moiga Manaraga freedom that Niku Sitawani see headed the rich tensions in a form Matunda Nasai egg passed out Tauraga Mapumpana Chadri Sinapa Chadra Canada Sita Duribini Hayaduna Ministry of Home Affairs Su Sigi X Mapumpana Pasta Nabada Achowa Rolobi intervent of you Hazerami Aduna Jose Karakuina Vaishan Matunda Home Secretary and the Wahamiam Simama Sama in a Piba report Heidi Su Kuki militants in Sina the Giladiba military external aggression Ladibam Financial Yamsina Chama Prazamiama Nahamama Tamtina Hatopiva they did Hatarash Heidi Masing Dana Numaitama Yam Pokrabani Sigi report Miam Hazel Matamda Mahana Yankana Sinanaria do Ahen Badi Aina Suhai Ahen Budi White Aquina Masila is a Harakadi Aqui Manipur can see India can say Laksabani Havidi India can buy
Manipur kan badune aduna Manipur da changai iba kuki terrorist changak pa haibase India da changak pa chak manarabani asida khena base kalino aduna akoi khang ka makta duna akoi ai Delhi da kenjara padi kalino hai matamda si 29 February da amuk si extend amuk ka phoki ba taragadi expire oi tabida extend amuk tawgi taragadi anauba miha anauba halo hai ba chak manaba pot ama thok tori bani aduna sigi pot se amtang tawhan biraganu asi amte extend tawbiraganu expiry oi hen base oi hen biro abrogate tawbigro ana haizo matamda mahak na si akana khanari India lengak amasung kuki lalhaulop singa tongnariba suspension of operation su makhatana sangdokpa yaroi haina Thobal district ki 𝐂𝐲𝐰𝐬 babu bazar da ngasi maikayadom gi miyamna wakat mi famdana khongjang changsinkhre hauka degi waithau Thobal kuno fawbada leiriba club organization taranipan gi apun balup ama oiriba maitai community joint coordinating committee MCJCC amasung masigi women wing na punna sinduna pangthokiba wakat mi famaduda India lengak amasung kuki militant singa chatnariba su makhatana sangtaba yaroi Manipur NRC chana halu maitai ST lista chalhangadabani Mahiroi singda khut thaba yaning de haya thaba plekar sing sizinaki loinana kolaukia su lauki wakat mi famaduda saru ehanduna mamal yamdaba mahiroi amagi punsi lomhankiba thodok sing adubu nungai taba fongdokhi adugumba I masel gi oiba yeknabana khuba khuduna nokna kigadaba thawong stik makata na thokhan biranu haina su miyamda apil tawki makata na sanan ba ko pradana hana dagi hauna suro ko piu haba wafam je hayeng February tang kumapan ki lora banina suro ko piu su sana bigan hanu wafam je ama ko dimar aduga NRC kudakta sana halu haba wafam je ma aduga maitai bu schedule tribe ki lista tahan gada bani haba wafam je ma aduga makata na I wafam man ka hajage akoi gi handak masi mga taruni sigi manungga kaulai ba UCM gi office mai thaba masalai ma office mai thaba aduga deng college mamangda bom mamdana mahairoi mamanya ma ba mahairoi ama khawai mangi babu yamna moi sokna nungai taba phongtok pa loina na makata na asukum thabak se makata na tobiganu akoi masen da sumaina singchep ta habagi thabak se tawra agadi yekna bana khuba khudan nokna gini haiba wapam je ai mayamda masimaga kaule jala sumesi su makata na sadaba kudakta NRC kudakta maitai mo salon tribe ki adu mulabal lisa maitai mo salon tribe ki lisa Khangabok apunba maira paibi lupna kuki lalhaulop sing amasung India lengaka chatnariba shu makhatana sangthana chana hanba yaroi haidaduna Khangabok Higher Secondary School mamang Asian Highway nakalda khongjang changsin kibaga loinana kholau kya su laukrei saruk ya kibi maira paibi luchingbi amana fongdora kibada aikhoi su pamdre NRC chana hanbiro michang mikhai naiba Assam Rifles Manipur degi lautok pikro hauzik oidiba Manipur gi fiba masigi matangda ngasidegi hauriba assembly mifam masida achet pawarep ama lauduna center da taksinduna mahausagom ingna chikna tangdu leitana leina ba hona biu haiki Manipur da kuki terrorist singna tawnari basu thuba matamda tang ma panjida lokko bino akoi kana bidano akoi gi huji assembly family basida akoi gi Manipur gi shanti pubiragu center da yawan biraga akoi thuba matamda akoi ware akoi ina sidana biu aduga akoi gi Manipur da Assam Rifles singna akoi da ichang mikhai naiba hawo ukri akoi masi da akoi da janingde adubu matamda Assam Rifles lokukpiu Thaudam imoino kaithel dasu irong leima ima panthoibi maira paibi lup thauda maning lekai gi ima event singnasu wakat mi famduna khongjang changsin khre maitai bo ST lista chanhalu Manipur degi AR loktho kukilal hoba sing degi su loktho haiba thaba plekar sing season ki baga loinana kholau kaya laukiba khongjang aduda saruk yakibi maira paibi lutingbi livestream livina fongtorakpada khutta kolom paiduna ima laipa ki chakotharamda thaudang laugadaba naharol kaya haukiba me ahum degi kuki lal hoba singna landar padagi lamdam masida thokliba irang asina maram oiraga Manipur ge apunba saktam ngaknabagi damakta thawai kathokli maram asina kuki lalhoba singdagi su loktho NRC chana handuna Manipur da athubada santi hanjil halu haina Manipur amadi India lengakta thamlakhi
Coordinating body Kuraina Su Maka Sangtabirakanu Haibagi Kongjangi Nini Surapo Oina Ngasisu Murang Kampu Saje Maka Laikai da Maira Paibi Amadi Kurai Tangzam Laikai Apunba Nupi Lupna Maira Sanglian Singda Wakat Mifam Sing Chatakre Wakat Mifam Sing Aduda Kuki Terrorist Sing na Maite Singbo Mayum Makai Maitaduna Hat Patupa Laifam Japong Kanghandana Tatara Jupna Awaba Mayuk na Haliba Jingkong Jingyada Nongmai Bom Top Kansilakpat Lepdri Haide Kapsilakpat Lepdri Haide Asi akoina dana phamja bagi maramdi akoi hauji si akoi suspension operation sigi maramda akoi su chana riba kuki sing sigi su chana base akoi makhata na amona chana biranu khudak tagi akoi magi matam loira banina su ase loisambiro akoi tangdu laitana akoi hanagi punsida akoi hingba do akoi pamjai aduga Kukina akoi maitei sing hat pasi akoi khudakta lepiu haiduna akoi dana si phamjabani aduna sarkar gi maitei dasu athuba matamda akoi su ase makhata na chana biranu adum su se loisanbiro akoi tangdu laitana santi leina akoi ilai paksi kanglai paksi akoi hingba pami aduna akoi kuki sing na maitei hat pasu khudakta gi lemnaba akoi sarkar gi maitei da akoi apin tokjari Kuki militant singa lenga kalaina riba su loktu amadi Manipur dagi double standard oiba Assam Rifle loktu haiba demanda ngasi All Kongbadwat United Club Organization 𝐂𝐲𝐰𝐬 gi makhada apunba Bamon Kampu Maira Paibi amadi Tingtam Social Worker Union Bamon Kampu makha lekai gi miyam amadi na su handu double standard oiba Assam Rifle Manipur dagi loktu ko haiba wakat sing taksiladuna wakat mifam fangkre 𝐶𝐤𝐰 district ki Ilangkhang Pukpi Mamang Lekai Community Hall da PAPPM gi makhada Ilangkhang Pukpi apunba Maira Paibi lupna Waikhong Ningthau Manai Community Hall dana Waikhong Ningthau Manai apunba Maira Paibi lupna Waikhong Lai Manai apunba Maira Paibi lupna Waikhong High School ground da amasung monitoring committee 𝐶𝐤𝐰 na lamdam adugi Maira Paibi singa loinana 𝐶𝐤𝐰 lamkhaida wakat mifam sing chathaki lamdam adugi club singa kuchamnaduna chathakiba wakat mifam sing aduda saruk yarambi Maira Paibi luching bina fongdorakpada ngakpigani Maira Paibi luching na fongdorakpada tha asigi kunifan degi hauduna fanggadariba Manipur assembly gi mifam asigi ahoba numitta Manipur gi mitam yamda nongmai amadi bom kapsinba amadi 𝐂𝐲𝐰𝐬 mai thaduna miyut minei chathariba kuki militant singa chanariba su asi handoknaba warep tawgadabani amasung center lengak ta warep adu thamduna tha asigi kunmapanda loidaba su asi makhatana chana haloidawani miyamgi apamba asi thausadaduna su asi makhatana sangdoraklabadi miyamgi achogba ihong lakani double standard oiba Assam Rifle sing asisu Manipur degi athubada lengakna lokthokiduna atopa security force na mahut silhangadabani haina lengak ta check-in wa thamlakli Panggadaba assembly mifamsda MLA mayamna warip lawiraga su handokna bagidamagta warip lawraga center thagadabani aduga makhatana tangkunipangi makhataba abuk susi satharagwa taragadi praja mayam singna akanba action lokhatuna akoi mayok nagani aduga Assam Rifle double stand toriba Manipur da Assam Rifle double stand toriba se siju Manipur dagi lokthon biu Maira Paibi Ilangkhang pi mai ben mayamna sima thamjaningi government da Manipur da sana riba suji senten ira lokho pura asida janaraga ai senten da se thajin biro aduga tang kuma panjida makhata na tang kuma pandagi makhata na suje janaga yarwa pura hauti janaraga di Manipur da kogi Maira Paibi makhan makha kaya gi khongjang chamjil lagani Shu makhatana sangthaba yaroi miyam tangdu leitadana mikal pangthokpa yaroi 𝐶𝐤𝐰 district ki land record sing DC office 𝐶𝐤𝐰 da thamgadabani haina ngarang 𝐶𝐤𝐰 da miyamna wakat mifam famduna amadi khongchat chatuna DC 𝐶𝐤𝐰 ki kuthangda India ki prime minister amadi Manipur lenga ki CM da memorandum pisinkhre steering committee civil society organization 𝐶𝐤𝐰 district na sinduna 𝐶𝐤𝐰 kaithel Nauhalai Laibung Mamangda 𝐶𝐤𝐰 district ki yamlaba miyamna wakat mifam famlaba tungda DC office phawba miyamna wakat khongchat chatuna memorandum pisinkiba adu DC masa lairamdabadagi ADM gi kuthangda pisinki wakat khongjang adugi matangda
याखिबा स्टीयरिंग कमिटी सिविल सोसाइटी नापीगनी याखिबा स्टीयरिंग कमिटी सिविल सोसाइटी ऑर्गेनाइजेशन ꯀꯛꯆꯤꯡ डिस्ट्रिक्ट मेंबर्स ओइरिबा ऑल ꯀꯛꯆꯤꯡ क्लब्स कोऑर्डिनेटिंग कमिटी की प्रेसिडेंट KSS धर्मदास फोंदोरकपदा ममांग चहिगी मेगी तांग अहुमदगी हौदुना ngasi फावबा मणिपुरदा तंगदु लेताबा लेत्रिबा सिके अचौबा हौरफम ओइरिबा कुकी मिलिटेंट सिंगा इंडिया लेंगा का लेनारिबा सस्पेंशन ऑफ ऑपरेशन सु था सिगे तांग 19 की मतुंगदा मखाताना चना मियाम पामदे सूंग मखा ताना खुदेक पिनबा यारोय कुकी मिलिटेंट सिंगना चथरकलिबा लान नसिदा मियोय लिसिंग यांखै हेनबा मियाम मियोय लिसिंग यांखै हेनबा मयुम मकै लेतना लांजेनदुना लेरी मरमसिना लान असि लोइसिंदुना तंगदु लेताबा पुरक्त्रिबा फावबगी ओइना पार्लियामेंट की मिखल पांगथोकपसु सुग्या यारोय मिखल पांगथोके हायरबसु मणिपुरदा तंगदु लेताबा पुरक्लबा मतुंगदा पांगथोकदबनी हायना लेंगाकता चेक्सिन वा थमलकले ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯦꯟ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯊꯝꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯑꯣꯐꯤꯁ ꯀꯥꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯀꯛꯆꯤꯡ ꯄ꯭ꯔꯖꯥꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯃꯁꯤ ꯀꯣꯟꯗꯨꯅ ꯇꯥꯡ 10 ꯐꯥꯎꯕ ꯃꯅꯨꯡꯗ ꯀꯣꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯇꯥꯡ 10 ꯐꯥꯎꯕ ꯃꯅꯨꯡꯗ ꯀꯣꯟꯗ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯈꯣꯡꯖꯪ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝꯂꯕ ꯃꯦꯃꯣꯔꯦꯟ ꯑꯗꯨꯗ ꯏꯁꯤꯟꯕꯗ ꯑꯩꯈꯣꯏ ꯋꯥꯐꯝ ꯑꯁꯤꯁꯨ ꯊꯝꯖꯔꯝꯃꯤ कुकी मिलिटेंट सिंगा चतरीबा सस्पेंशन ऑफ ऑपरेशन सु असी फेब्रुआरी की तांग 19 लोइगदबा से मखा थाना चतदनबा हौजिक सस्पेंशन सु असिना मरम ओइदना मणिपुर की प्रजा सिंग वारिबा असिदे नतना कुकी मिलिटेंट सिंग असिना अकोई इंडियन की आर्मी फोर्स सिक्योरिटी फोर्स मयामदा कैसु लेतना मोंग तौरिबा मयाम असी अकोई सिक्योरिटी फोर्स ना असुमलबा कुकी मिलिटेंट सिंग असी लक्सिनदुना असुमलबा सस्पेंशन ऑफ सु से अमुहना मखा सांगदनबा मसिगी दाबी असिसु अकोई ngasi मिफम वकत मिफम अमदे रैली असिना मयामदा असिगी अकोई डिमांड मनी नकलमरोमदा धर्मदासना कक्चिंग डिस्ट्रिक्ट की रेवेन्यू जुरिस्डिक्शन की मनुंगदा लैबा खुंगांग सिंगी लैंड रिकॉर्ड सिंग डिस्ट्रिक्ट असिगी कंसर्न ऑफिस सिंगदा लैतना इम्फाल द लोइना पुखतखिबदगी मियामदा अवाबा कया मायोक्तरी मासी कोहनबा कक्चिंग डिस्ट्रिक्ट की लैंड रिकॉर्ड सिंग मरी लैनबा कक्चिंग की ऑफिस ता थमगदबनी अमदी कक्चिंग डिस्ट्रिक्ट ता पोस्टिंग तारिबा ऑफिसर सिंग अमदी स्टाफ सिंगना मसागी मफम असिदा ऑफिस कारकदबनी हाइबा थबक सिंग असि मणिपुर लेंगा की मरी लैनबा लोइसंगना चही असिगी मार्च 10 फाउबदा थबक ओइना ओंथोरक्त्रबदी कक्चिंग डिस्ट्रिक्ट के मियामना अकनबा मखल मखा कियागी खोंजंग सिंग चंगसिनबा सेम साप सारे हाइनसु लेंगा का जक्सन वा थमलकली ngasi youth red cross NSS unit TS Pol Manipur Women's College Mongsangai amadi Kamakhya Pemton College NSS unit ka Indian Red Cross Society Manipur State Branch ka punna sinduna voluntary blood donation awareness amadi केम अमा ट्रांसफ्यूजन मेडिसिन रिम्स का खुसम नरगा पांगथोखरे केम अदुदा पुन्ना मियोय 13 नुपा 38 नुपीना 19 ईद कटखे हौजिक ओरकलिबा मणिपुर की फिवम मसिदा ई मथौ ताबा अनाबा सिंग थेंगरिबा अवाबा खुदोंग चादबा कयागी येंगलगा पांगथोखिबा केम अदुना ई अवाद पखरगी खरा मखैदी मेनसिलगनि हाइरे ngasi थोरम अदुदा अयाम्बा डोनर खुदिंगमक फर्स्ट टाइमर ngakta ओइबा सिना नौना ब्लड डोनेशन तौनिंगबा नहा कयादा अनौबा आइडिया अमा पीबा ngamlagani हाइबगी थाजबा थमले चिरबा तांजा सिदा मिपुम खुदिंगना ब्लड डोनेशन तौबिदुना स्टेट असिगी ब्लड के अवाद पासी पुन्ना मेनखत मिनसी हाइना मरो ओइबा वफम के चेयरमैन ओइबा नरेंद्र निंगोंबना फोंगदोखि माइगोव मणिपुर की CEO अमसुंग स्टेट असिगी एंटरप्रेन्योर अमा ओइरिबा दीपक 𝐶𝐫𝐸𝐬 रशिया की सोसीदा लाखलिबा मार्च अमदगी 8 फाव पांगथोकदौरिबा वर्ल्ड यूथ फेस्टिवल दा सरुक यारुगदौरे रशिया की प्रेसिडेंट व्लादिमीर पुतिन ना पीबा याथंगी मतुंगिना पांगथोकदबा वर्ल्ड यूथ फेस्टिवल असिना मालेमदा ख्वाइदगी चौबा नहा ओइबसिंगी थौरमने दीपक 𝐶𝐫𝐸𝐬 ना मीडिया IT अमसुंग एंटरप्रेन्योरशिप की लमदा स्टेट असे खक्तन नतना इंडिया दा नहाली सिंकियादा वखल की इनोट अमदी थौना पीदुना लाखलिबा महाकी ममल नाइद्रबा कुदोल सिंगी दमक्ता महापो फेस्टिवल असिदा सरु यानबी दमक्ता खनबनी हाइरे मियोय चामगा यांखैरोमदा थबक पीदुना इंडिया की नहा सिंगी दमक्तदी अचेतपा पुकनिंगी फिरेप अमदी अरुबा फिबम दगी माई पाकना थोरकपा ngamba थौनागी फिदम निंगाई ओइबा खुदम अमनी हाइरे महाक फेस्टिवल असिदा सरुक यानबा खनगतलबा इंडिया की नहा
ꯆꯍꯨꯝꯒ ꯍꯨꯝꯐꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯃꯅ ꯃꯈꯣꯏꯒꯤ ꯐꯖꯔꯕ ꯋꯥꯈꯜꯁꯤꯡ ꯄꯨꯊꯣꯛꯅꯗꯨꯅ ꯑꯃꯒ ꯆꯨꯝꯁꯤꯟꯅꯔꯒ ꯃꯥꯂꯦꯝ ꯈꯨꯟꯅꯥꯏꯗ ꯑꯐꯕ ꯃꯃꯤ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯐꯝ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ एजुकेशन कल्चरल साइंटिफिक अमदी स्पोर्ट्स के थबक थरम कया यावगनी सरुक यारिबसिंगना वर्कशॉप डिस्कशन पैनल सेशन अमदी ट्रेनिंग न चिंगबदा सरुक याबा फंगनी हाइरे अखोगी इमा इपा इचा इसु लैखिदबगे थागे लुक कटपगे थरम युम युमदा कटपगी महुत चिंखोंग चिंग्यादा खुल ngaꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯨꯜ ꯉꯥꯛꯂꯤꯕ ꯃꯐꯝꯁꯤꯡꯗ ꯑꯣꯏꯅ ꯀꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯟ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯕꯨꯡꯈꯣ ꯈꯨꯅꯧꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯟ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯊꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ खुराई थांगजम लेकाइदगी लैखिद्रबे निंगथौजम गौरीरानी अमदी सबुंखो खुनौदा खुन ngakलamba तुमुखोंगी थौदोक्ता लैखिद्रबा अथौबा टिंखाम लमयानबा अनिगी थागी लुकटपगी थौरमदा सरुक याखिबा सोशल एंड कल्चरल एक्टिविस्ट राकेश नाउरेमना फोंगदोखिबनी लुकटपगी थौरमदुगा मरी लैनना तुमुखोंदा हौखिबा चहिगी डिसेंबर 19 लैखिद्रबा अथौबा टिंखाम लमयानबगी खुबम यादुना अमदी लैखिद्रबी निंगथौजम गौरीरानीगी फोटोदा हाइकट लैकट तमदुना इकाय खोमनबसु उतखी राकेश नौरमने मखा ताना फोंगदोखिबदा लमदम सिगी सकनाइरबा अयिबा वहेंगबम निमाइचानगी लोइनबी लैखिद्रबी निंगथौजम गौरीरानीगी मिंगदा महाकी मचा मसु सिंगा तानरगा लैखिद्रबी इमा गौरीरानीगी मिंगदा थागी लुकटपगी थौरम असि चिंखोंग चिंग्यादा खुन ngakliba mafam singda katlase haina warepnaduna ihan hanba oina sabungkho kunauda katpa hobani ima asigi mingda makha taba thagi lukatpegi thoram sing khun ngakliba icha inau singa leiriba mafam singda chatuna katkani haiki United Committee Manipur USM gi office sakangdaba singna tha sigi kulhumdoi gi numidangda mai thakiba thodok adu yaning de haina USM Kakting unit ki chairman and Purnimana Fongdorakle ngarang Kakting lamkhai da pangthokpa paumi singa unaba amada Purnimana makataradun hai USM gi office mai thakiba du kanana kari maram gi damakta thanam libanu haiba asi miyamda sengdorakadawani matungda adugumba lebak macha tadaba thawong asi matungda muk hana tawbiganu e masel gi atopa kanglupna khuwa khugigadaba thabak tawroisi akhoi amata punna lebaki damak hona minasi haina su fongdoki Hongkiba tang punno humdoi nimit asida nimidangi pung tawagna tara matoi takpa matamda Manipur gi head office oriba United Committee Manipur gi office ku sakhangdaba singna mai thadom base United Committee Manipur Kakching unit ki makai yamna kanna yaning taba phungdok seri aduga loinana makha tarakpada kari marami damakta kanana asigum laba Manipur gi karor na leba yaror daba history gi oiba masak mayam ama leiraba asigum laba posak asibu sang asibu office asibu mai thadom ni bno habdo atuba matamda sengdok tiraknaba khanganjari atopa jatina atopa group na khuba kugadaba nolagi gadaba thabagase akoi masengi marakta tawdanaba amukasu hana UCM unit Kakching gi makai dagi khanganjari ngasi project G gi makhada Work for Humanity Group WIG na State Blood Cell NHM Manipur ka khucham naduna Department of Transfusion Medicine RIMS ta ahanbo oina voluntary blood donation camp and campaign pangthokre ngasi gi thoramda voluntary blood donation camp and campaign asige nungi oiba thimdi honoring the heroes of Manipur who are trying to save our state integrity haibadi aikoi gi athoba singbu ikai kumnaba amadi pukning thogatpa oina angam bakradang oirabasu contribution tawbagi pandamda pangthokpani amadi ngasi chawranga donor 50 mukna saruk yaki amadi makhatana tongan ba blood cell singa khutcham naraga mafam kayada thoramasi makhatana pangthokani hairi amadi malemna angakpa fangna chokalabasu aikoi miyoibagi igi mahut sinaba leitabana maram oiraga igi awatpa adumak leiri amadi I watpana maram oiraga Malemgi mafam khudingmakta khudongthibak awa ana kaya ama mayoknari hairiba sing asidagi khrada oirabasu kanba ngamnaba amadi miyoibagi punsi kanba haibasigi pandamda ahanboina thoromasi pangthokpani hairi Ministry of Information and Broadcasting Government of India gi meeting makhada Central Bureau of Communication Field Office Chandel Nasinduna Integrated Communication and Outreach Program gi sarukama oina numit humni chathagadaba seva Suhasan and Garib Kalyan gi chahi mapan surakpa mari leinana photo exhibition ama ngarang dagi Chandel gi mantri panthada leiba SS
Mohoring Memorial Multipurpose Hall da hongdokre. Thoram aduda DC Chandel Mayang Langbam Rajkumar SP Chandel Heman Pandey PIB CBC Imphal Region ki Regional Director Dr. Ingam Panmai SGC Chandel Motel Saka Junior MCS DIO Chandel Joseph Longjam Mantri Pantha Village ki Chief SS Bemong Lamkhang amasung JNB Chandel ki Principal Dr. Amarson Sankhilna Athoiba Mitung amasung Wangang Loising oina saruk yaki DC Chandel Mayang Langbam Rajkumar na photo exhibition hongdokladuna Athoiba Mitung Singna Seva Suhasan and Garib Kalyan gi Chehi Mapan Surakpaga Mari Lainana Prime Minister Narendra Modi na Luchingba Lengak Asina Taukiba Tabak Thoram Singh Utpa photo sing su yengke Thoramaduga Mari Lainana DC Chandel Mayang Langbam Rajkumar na haiki bada India Lengak na miyam gidamak torokli ba Tabak Thoram Singh da miyam na mapung fana Mating pangsinduna hena mai pakna bahot na minasi Lengak na pakhalakli ba miyam gi Tabak Thoram Singh adu miyam da matam chana yahon na bigidamak aikhoina tolop chaduna lairibani haidatuna miyam na su awareness laina bahot na biu amadi India Lengak na pakhalakli ba Tabak Thoram Singh da commitment fazana pibiu haiki Thoram gi wangang loi sing na nation asigi damak kathok kuna Tabak Toriba Singh amadi India na ning tamlakpa chahi Humdra manga surakpaga loinana Narendra Modi na Luchingba India Lengak asina paikhalakliba nation asigi damak toriba amadi taukiba Tabak Thoram Singh amadi Seva Suhasan amasung Garib Kalyan scheme sing na chahi mapan surakpagi matangda miyamda sugain wangangki Jiribam district ki Babupura da laiba juri ima Maira Paibi Apun Balup Jimpal gi office ta Manipur Sahitya Parishad Jiribam Manipur gi Yangkai Matoi Suba Mapok Nimit ki Thoram Manipur Sahitya Parishad Jiribam na Sinduna Pangthokre Mapok Thoram asida Jiribam Jila Parishad ki Adyaksya Senjam Janaki Devi Manipur Sahitya Parishad Jiribam gi President Tha Panthoi amadi Social Worker and Buddha Chandra Singh na Mathang Sitna Chief Guest President amadi Guest of Honor oina saruk yaki Thoram gi makha chatharak po oina Moirang Them Chura Mohon Ning Singh Sahitya Mana Jiribam gi Babupura da laiba S Kogendra Singh da award asi lanthoki Thokchom Doyani di Ning Singh nata Sankirtana gi Manana Jiribam gi Divom Kunok da Laina L laiba L Manohar Singh da Mana Khuchinaki MSP GM gi Mapok Thoronga Mari Lainana Pangtopa Yangkai Mathoi Suba Chefong Jiri Laikol Haiba Chefong Amasu Fongki Mathangda Sarat Thokchom na iba Aying Badasu Asa Badasu Haiba Lairik Amasu Moirang Them Saitabati na iba Mairi Dugi Maisa Lakta Haiba Lairik Ani Amasu Miyamangda Fongdoke Ngasigi Thoronga Mari Lainana Kasar Amadi Jiribam gi Masak Naiba Miyoi Kya na Wangangki Guest of Honor Oikiba and Buddha Chandra na Hai Hauziki Matamda Naha Oriba Singna Sahitya de Kaya Thawai Yaugdabugum Uribasi Afavanate Naha Singna Sahitya de Hena Pukning Jangduna Sahitya bo Hena Chokhanaba Hona Haning Bagi Hona Haningi Haina Fongdoke Thorongi presidential speech period na Tha Panthoina Hai Laiba Ama Chokhat Pahai Basi Sahitya Wangbagi Su Makha Pole Aduki Matik Sahitya Fazana Lairamba Laibak Adugi Thak Awangba Thakta Lai Haiba Wafam Su Fongdoke Auzi Paugi Marakta Natin break ama Lominasi Kung hamba nungaitabasu numit mga nigi manungda fahanba ngamlay. Pile saibadi nung sang nabasu chama da chama fahanba ngamlay. Cholesterol wangba numit kunida normal oiba ngamlay. BP wangbasu thaamagi manungda normal oiba ngamlay. Fatty liver oibasu thaamagi manungda fagat hanba ngamlay. Pumnamak natural oiba hidak makalna layang jabani. Hakchang da sokadaba side effect amata laite. Makata na hidak chabagi matausu tanaroy. Hena kupaparol gidamak ngasi maklangsin birau Diabetes Hospital Sorbam Laikai Ayampali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank.
Diagnostics. Breaking matung da myan bataram lokchiri. Haukiba January tang amada Thawal district ki Lilong Jingjaw da thokiba laibak chiba thodok amada miyoi manga laikidaba amadi miyoi 13 asok apan nanghankiba thodok aduda awaba tahawraba imungi yum laingakna sabiraba matung ngarang khutsin nakre loinana amamam piba haiba wafam asisu thabak to onthokpira u haina wafam thamlaki tali basai sigi January ki tang amada yamna thogan ningraba thodok आयरगदी म्यामना सु हेंदोक थोइदोरे हेना खंबिरबा इलोंग चिंगाव द थोखिबा मियोय मंगा लेखिदबा अदुगा मियोय 13 अमना सोखिबा अदुगी मतंगदा सेमखिबा जेसी अमदी गवर्नमेंट ऑफ मणिपुर ऑनरेबल सेम अमदी लोकल एमएलए अलास अब्दुल नासिर अमदी खोगी डीसी थौबाल मसायावना फमिनदुना ऑनरेबल सेम की टेबल दा यानखिबा वफमसिंग अदुगी मनुंगदा अखोय ऑनरेबल सेमना युम अमा यामना खुदोंग चादरबा सिंग अदुगी मरक्तगी खंगतलगा युम अमा खक्तंग साबिगनि ना हैरंबा यामना नुंगाइजै ngasi asi akoigi DC Thobal masa lengbirakuna akoi JC ga punna faminna duna ngasi yum masi lotion birabagi matungda ngasi si imung manungi awaba tahoraba Muhammad Daulat Khan gi ma ki loina bida khusin nazare masi mayamna nungaijai Assam ki district marida Manipuri lonbo associate officer language na sakhang babu ikai kumna bu utpo oina cycle rally ama ngarang hozai da chatkre ngarangi bike rally aduda Manipuri naha chamarom na saruk yaki loinana rally adu loida ba matung press conference ama su sinki conference aduda all Assam Manipuri student union Manipuri Sahitya Parisad all Assam Artists Association the United Manipuri Association World Meitei Council na chingba organization kya su saruk yaki February tang thoida amsugi mihut lagana boi tamakta mihut laga maguna boi tamakta khoda khan biakhi khudakta khoi tan try thoida amsugi mokhoi marina khoi amsugi represent tawraga honorable chief minister unarui maduda khogi honorable CM da khoina sangja matam da honorable CM na ajaba biakhi matungda khudakta tan ta hundoida tan thoida unaraga tan tra hundoida Assam gi CM gi office tagi akogi president ngasepam sanalda Assam president sun amsugi ngasepam sanalda hoi telephone torotuna hoi na khoina taliba substantial population leiba district sing do udlu haidna koida khangalaki March 9 da Dimapurda pangthokadoriba ahumsuba Northeast Olympic Game 2024 da saruk yarunaba sanaroi khanbagi trial ama ngasi Bisnupur district ki sunusify da pangthokre district manga dagi lakpa apunba nupa nupi sanaroi nifu tare na tongan ba masana da saruk yaki masana asida kg nifu dagi nifu manga kg nifu manga dagi yankai kg yankai dagi yankai manga amadi kg maudra manga dagi chama fawbagi sanaroi singna saruk yaki hazaroi beda maroi ba pawmu khana pizari Governor Anusya Weekena Mahaki Warol Piduna Taranithoi Suba Manipur Legislative Assembly gi Manga Suba Mifam Hodokre Wangkhai Tokpam Laikai na Thokiba Thodoki Mayokta Yaningdaba Fongdoktuna Tampaki District Singi Chingkongda Khungaktuna Lairamba Police Commando Sing Hanakre Miyam Mipaiba Poknare Ngasigi onede notice window na sandok chaba numidangi Manipuri pau matang aselojere mi eng tabiri basing ba mukahna khurumjari